Manung Krumzari don't increase impact news nei Raj Nongthombam Manung Hutna hariba 360 degree analysis of news and events ta mayam butaram lokchari megi tang ahum dagi horakiba Manipur gi Kanglup ki irang haribirang asida lekhideba mioi mayam ama koi tongan ba mirel sanction habadi mortuary morksing da leiribsing asi lagliba December gi tang mari ningthoka ba numit asi phawbagi manung sida makoi gi aroiba mathau mangam pangtokadabani haiduna Supreme Court ki maikai degi direction pirakhiba lere hairiba direction singarang lauthokibani pirakhibani hab tare direction sigi matungina Manipur lengakna public notice thoga hairiba leihideba singa sigi khwaidi gi nangna ba mari mata sing mioi sing hab tare aroiba mathau mangam tawba ngamgadu mioi sing asida hairiba chief secretary natraga district magistrate gi level dagi makhoida yohollaga hairi mathau mangam sing pathon ba kariguma pangthok taba targadi lengaki maike dagi hairiba hachang sing asi aroiba mathau mangam lengakna pathokpa yabagi ayabasu haiba tare hariba direction piba sida Supreme Court na pigre leigre aduga yam maroiba observation ama thamai si hariba miral sing sida leiriba hakchang sing haiba tare hakchang sing si magi imungi mari mata singna lauraga magi aroiba mathau mangam pangthokpa pamba targa su civil society organization singna amakogi vested interest haiba tare ama yenga hariba mioi sing atuda loganu asi hakchang sing se loganu akogi demand ama leri hariba akogi separate administration ki demand si masi phangdri phawba hakchang sing se lobo yaro habgi wafam sing thammana marga mari mata sing aduna aroi mathong mangam pangthong ning batar ga su pangthok pangam dan leibani habi wafam sisu kogi august ki tang taret ta Supreme Court masa mangna semkhiba kogi judges ahumgi committee habatar committee ki report Supreme Court ta submit to matam da yaur ki habi wafam sing asi su direction pi basida yaur li habatar tuna Manipur ki irang si megi ahum da hoki batar ga su makhata na sum sawhollaga boil torga lehelibasi stock torga lehelibasi asi bhakchang sing asi da habatare so stalking ethnic tension over the dead bodies adu madu haujikti yaroi athubu matam da masi losenga da bani adu ethnic tension se handhan ga da bani hada Supreme Court ki direction se pere aduna direction se gi matang sida masi ne piri ba direction se na maram moiraga lakaduri ba numit kharani asida tamna mahoksa ifem ta hanjalpa yabagi yam chawba oithokpa asi ubang amra happy matang sida khana nena budam tang si impact news ki Manung hunagi thramdaling sin dole biri pasi joining us tonight on Manung Hutna All Manipur Bar Association AMBA gi president Oja Puyam Tomchani aham to Oja Tomcha Butram Cheri welcome to the show appreciate you joining also joining us senior journalist Oja Hong Sangmo Mobi ni Oja Mobi Sutram Cheri welcome to the show appreciate you joining too and also joining us Zeliangrong United Committee Manipur gi president Oja Meibon Phaomei ni Oja Meibon Busutram Cheri welcome to the show appreciate you joining too ahan basi Oja Tomcha Drak Oja Tomcha ngarangi Supreme Court na piriba direction habatare direction asimasu yam phajare aduga direction ki manung da part amo ni yauri bangsai gi ethnic tension ama zum build torga lehliba lohendana thammagi macha am oili singa sai hakchang lawda bisina maram organi hakchang loning ba pam tar ga su family singna lahondana thambdur maram orga si sigi problem se dum sangdo leibani habi wa hum thame aduna hakchang sing se lawraga aroiba mathong pangthok khraba natraga makon lawdra ga state ga mena pangthok khitar ga di sai gi hoi loina makti loidra su so but tension amma polom amma thang thabane na lobi ar kwai thang be hoi hojiki matang ji ki yam phaba kaino ni khungthang ni masi makse ngasai ke khogi Supreme Court na hojiki leiba case ga mari lena na ngasai ke khogi justice mitral luchingba justice nupi ngatani pi ahum na saba tim ji torga khogi Supreme Court ki direction gi matungina khogi kaino sida fact finding hagadra inquiry hagadra masi lakuni makhoi gi report se mathang thaga kare report tara gum subu male adugi matung ne mamang de so khoina yam toina dum haibada just akhana chief just akhoi gi Supreme Court na hojiki laiba report sigi matung ina ngasai gi order se mathang tagre taribo order mayam se implement tawba taragadi khoina hana Manipur da tholiba se irang je nemdharamba ya yem nemdhanaba gi machak oibani aduna akhoi ada aye thadana khotana mayam tokse to ngarang yam nungai ba mana ngarang gi potsi Supreme Court na tari habise jagi justice of na pir ko report to ne hakto ngere masana haire mo khoina thajadaba adu gam kano kupna pirakani ka je ko expect to de madam ne mo je ki boy kari boy ko jagi yam samna da ku ki jingje khoina asuki mati powerful ona khoina logre India se mo gi makhong makha de net to dongna khoi lawru re adubu Supreme Court ki mapangal ji kamuk amna leige haibam tamda justice ahum dona lakosida sit ke mayam amang de putore number 1 khwai de maru ji kai no da mokoi da es gracia lahundaba asiba masal lahundaba right
ꯄꯣꯂꯣꯏꯕ ꯊꯤꯡꯕ ꯑꯗꯩ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯕ ꯇꯥꯔꯒꯁꯨ ꯑꯦꯀꯥꯎꯟꯇ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯃꯊꯛꯁꯤꯗꯀꯣ ꯉꯁꯥꯏ ꯒꯣꯔꯃꯦꯟꯒꯤ ꯅꯤꯌꯣꯝꯁꯤ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯥꯏꯔꯦꯛꯇꯤꯕ ꯑꯃ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠꯇꯨꯗ ꯀꯔꯝꯕ ꯀꯥꯡꯕꯨꯅꯅꯣ ꯍꯥꯏꯕꯗꯨꯕꯨ ꯃꯃꯤꯡ ꯄꯜꯂꯒ ꯏꯔꯛꯑꯦ ꯀꯔꯝꯕ CSOꯅꯣ ꯀꯔꯝꯕ CSOꯅꯣ ꯍꯥꯏꯕꯗꯨ CSO ꯃꯃꯤꯡ ꯄꯟꯕꯤꯔꯛꯑꯦ right ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤ ꯐꯨꯝꯕ ꯃꯇꯝꯗ ꯌꯥꯔꯣꯏꯗꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯃꯐꯝꯁꯤꯡꯁꯤꯗ ꯐꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨ mass burial ꯌꯥꯗꯕ ꯃꯥꯁ ꯕꯦꯔꯤꯌꯦꯜ ꯀꯥꯏꯅ ꯇꯧꯕ ꯁꯤꯃ ꯑꯗꯒꯤ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯃꯣꯏꯅ ꯑꯍꯥꯡꯕ ꯀꯣꯐꯤꯟ ꯃꯌꯥꯝ ꯑꯃ ꯊꯝꯖꯤꯜꯂꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ DC ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯗ ꯈꯤꯟꯖꯤꯜꯂꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯄꯣꯒꯟꯗꯥ ꯑꯃ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯤ ꯉꯔꯥꯡꯒꯤ ꯔꯤꯄꯣꯔꯠꯇꯨꯗ ꯌꯥꯎꯕꯤꯔꯛꯑꯦ ꯌꯥꯎꯔꯕꯅꯤꯅ ꯍꯣꯏ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇꯤ ꯆꯠꯇꯦ ꯑꯗꯨꯕꯨ ꯑꯥꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ ꯎꯀꯤꯜꯁꯤꯡ ꯑꯩ ꯃꯃꯤꯡꯃꯛ ꯁꯤꯗ ꯄꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯑꯥꯗ ꯀꯩꯅꯣꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯌꯥꯝ ꯍꯩꯁꯤꯡꯕ ꯎꯀꯤꯜ ꯃꯌꯥꯝ ꯂꯩꯔꯤ ꯃꯣꯏꯅ ꯊꯦꯡꯅꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯉꯔꯥꯡ ꯃꯣꯏ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯅꯒ ꯃꯣꯏ ꯃꯔꯤꯁꯤ ꯌꯦꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯉꯔꯥꯡꯗꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯍꯥꯟꯈꯩ ꯇꯧꯔꯤꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠ ꯆꯥꯏꯔꯤꯕ ꯀꯣꯐꯤꯟꯒꯁꯦ ꯃꯣꯏꯗ ꯑꯁꯤꯕ ꯌꯥꯎꯕꯕꯨ ꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯣ ꯑꯁꯤꯕ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯔꯒꯗꯤ ꯁꯤꯗꯤ ꯃꯤꯇꯩꯅ ꯉꯥꯡꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯦ ꯃꯤꯟꯁ ꯍꯥꯏꯇꯥꯔꯦ ꯄꯥꯟꯗꯝꯗ ꯐꯪꯕ ꯃꯤꯟꯁ ꯑꯃ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯁꯤꯡꯗ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗꯕꯨ ꯑꯣꯏꯔꯣ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯁꯣꯂꯣꯡ ꯂꯩꯔꯛꯑꯕꯅꯤꯅ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯠꯅꯔꯤꯕ ꯍꯥꯠꯅ ꯁꯨꯅꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗꯨꯅ ꯑꯦꯖ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯀꯩꯅꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯑꯒ ꯍꯧꯖꯤꯛ ꯇꯣꯝꯆꯥꯅꯁꯨ ꯐꯖꯅꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯩꯒꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯣꯁꯅꯦꯜ ꯀꯩꯅꯣꯈꯛ ꯁꯥꯒꯠꯅꯕ ꯃꯆꯥ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯁꯤꯃꯗꯤ ꯌꯥꯝ ꯁꯦꯡꯉꯦ ꯑꯗꯨ ꯂꯥꯏꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯁꯦ ꯏꯔꯥꯡꯗꯣ ꯑꯣꯜꯃꯣꯁ ꯈꯔ ꯇꯞꯊꯔꯒ ꯁꯦ ꯑꯥꯒꯁꯇ ꯖꯨꯂꯥꯏꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯄꯤꯗ꯭ꯔꯒꯗꯤ ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯈꯔꯅ ꯂꯥꯡꯕꯗꯤ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯃꯛꯄ ꯃꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯁꯨ ꯃꯣꯏꯅ ꯂꯥꯡꯕꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯎꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯒꯃꯦꯟꯁꯤꯅ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯔꯥꯏꯁ ꯇꯧꯏ ꯃꯔꯝꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯃꯣꯏꯒꯤ ꯄꯨꯂꯤꯁꯀꯤ SP DC ꯂꯩꯔꯤꯁꯤꯡꯗꯨ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯄꯤꯄꯜꯁꯤꯡꯗꯨꯒꯤ ꯏꯟꯇꯔꯦꯁꯇ ꯃꯣꯏꯒꯤ ꯋꯤꯝꯗ ꯆꯠꯂꯤꯕ꯭ꯔꯥ ꯒꯥꯏꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯃꯝꯅꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯒꯃꯦꯟꯁꯤꯅ ꯃꯗꯨ ꯀꯣꯛꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯒꯃꯦꯟ ꯑꯃ ꯂꯩꯔꯒꯗꯤ ꯂꯣꯁꯤ ꯐꯨꯜꯂꯤ ꯑꯦꯟꯐꯣꯔꯁ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯏꯒꯦꯔꯥ ꯍꯥꯏ ꯀꯣꯔꯠ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯣꯔꯠ ꯑꯃꯗ ꯇꯥꯔꯛꯄ ꯔꯥꯏ ꯅꯠꯇ꯭ꯔꯒ ꯗꯤꯔꯦꯛꯇꯤꯞ ꯑꯗꯨ ꯏꯟꯕ ꯍꯥꯏꯁꯤꯗ ꯁ꯭ꯇꯦꯠꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯐꯖꯅ ꯆꯠꯅꯍꯟꯕ ꯉꯝꯗ꯭ꯔꯕ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯂꯨꯒꯗꯣꯏꯅꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯃꯗꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ AGꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯃꯇꯝꯁꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯃꯒ ꯂꯧꯕ ꯁꯦ ꯋꯤꯛ ꯑꯃꯗꯨ ꯇꯦꯟꯃꯜꯂꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯅꯨꯃꯤꯠ 10ꯅꯤ ꯄꯤꯕꯤꯌꯨ 15 ꯄꯤꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯂꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯐꯨꯜ ꯐꯣꯔꯁ ꯑꯃ ꯁꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯚꯥꯞ ꯈꯖꯤꯛꯇꯪ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯉꯜꯂꯤꯉꯩꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯅ ꯄꯪꯇꯧ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯇꯞꯊꯔꯛꯑꯒ ꯂꯣꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯔꯦꯀꯣꯔꯠ ꯐꯖꯅ ꯄꯨꯂꯤꯁꯅ ꯃꯦꯟꯇꯦꯟ ꯇꯧꯔꯝꯃꯒ ꯍꯌꯦꯡ ꯏꯔꯥꯡ ꯇꯞꯊꯔꯀꯥꯟꯗ ꯀꯣꯔꯠꯇ ꯑꯗꯨꯝ ꯀꯧꯈꯠꯂꯛꯁꯨ ꯌꯥꯔꯤ ꯄꯣꯠꯅꯦꯕ ꯃꯤ ꯃꯌꯥꯝ ꯁꯤꯔꯤꯕꯅꯤ ꯃꯗꯨ FIR ꯅꯨꯡꯕꯥꯏꯔ ꯇꯧꯗ ꯌꯥꯗꯕ ꯇꯧꯔꯛꯑꯅꯤ ꯃꯗꯨ ꯀꯅꯥ ꯍꯥꯞꯇ ꯌꯥꯗꯅ ꯃꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯗꯨꯃꯛꯅ ꯄꯅꯤꯁꯃꯦꯟ ꯐꯪꯒꯅꯤ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯕ ꯃꯣꯏꯗ ꯁꯝ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯑꯗꯨꯝ ꯊꯣꯛꯍꯟꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯉꯜꯂꯤꯉꯩꯒꯤ ꯂꯥꯡꯉꯩꯗ ꯄꯪꯊꯧ ꯇꯧꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯗꯨ ꯌꯦꯡꯉꯒ ꯃꯗꯨꯗ ꯏꯜꯂꯒ ꯒꯃꯦꯟꯅ ꯇꯧꯔꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀooperate ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯅ ꯂꯩꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝꯅ ꯈꯟꯕꯗ ꯌꯥꯝ ꯋꯥꯕꯅꯤ ꯑꯗꯨꯒ ꯁꯤ
시리바 미오이기 이문 만ung 왜 릴레이티브싱 칼라가수 밤나가수 ලꯧꯕ ngамꯗꯕ ꯑꯊꯤꯡꯕ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯄꯕ꯭ꯂꯤꯛꯁꯤꯡꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯁꯤꯔꯤꯕꯁꯤ ꯑꯅꯤꯃꯛ ꯁꯤꯕꯅꯤꯅ ꯍꯧꯖꯤꯛ ꯀꯣꯔꯠꯅ ꯄꯤꯔꯤꯁꯤ ꯒ꯭ꯔꯨꯞ ꯑꯃꯈꯛꯀꯤ ꯄꯤꯕ ꯅꯠꯇꯦ ꯄꯨꯟꯅ ꯃꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯄꯤꯕꯅꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯣꯛ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯁꯤꯒꯤ ꯏꯝꯐꯥꯜ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯕꯣꯠ ꯁꯥꯏꯠꯀꯤꯅꯦꯅ ꯂꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯁꯤꯗ ꯁꯤꯔꯤꯕ ꯃꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯉꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯏꯃꯧ ꯁꯤꯈ꯭ꯔꯦ ꯏꯆꯥ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕꯗꯤ CSOꯁꯤꯡꯅ ꯁꯨꯝ ꯏꯁꯨ ꯑꯃ ꯐꯣꯀꯁ ꯇꯧꯅ ꯂꯩꯕꯅꯤ나 ꯃꯁꯤꯗ ꯂꯝꯍꯦꯜꯂꯨꯔꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯤꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯞ ꯄꯤꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯍꯥꯏꯕ ꯑꯃ ꯇꯥꯕ ꯒꯚꯔꯟꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯞꯁꯤ ꯏꯟꯒꯗ꯭ꯔꯥ ꯏꯜꯂꯣꯏꯗ꯭ꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯞ ꯄꯤꯔꯒꯁꯨ ꯄ꯭ꯔꯖꯥꯒꯤ CSOꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯦꯁꯔ ꯑꯗꯨꯅ ꯀꯜꯂꯤ ꯃꯁꯤꯗꯤ ꯑꯁꯤꯅ ꯀꯜꯂꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯛꯑꯁꯨ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯁꯖꯦꯁꯟꯗꯤ ꯃꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯞ ꯑꯃ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯁꯤꯅ ꯒꯣꯔꯃꯦꯟꯒꯤ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯃꯇꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯦꯡꯗꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯁꯥꯡꯗꯣꯛꯄ ꯑꯗꯨꯅꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯍꯧꯕ ꯍꯥꯏꯕꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯞꯄꯨ ꯃꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯏꯁꯨꯁꯤꯗ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ through government through mayum yumda yohon bam sangi kegumba masi yohal matungda moina accept over tawdawa athum tum the pir haiba tabani masi pirak taradi ekoi noina pirak su pirak trusu loge hagadi ekoina pia kano yarage government na thinbi abam thilani adubu kegumba moina lawroi hagadi nakoina lawroi harasu ekoi di hariba supreme court gi matuina ekoi government na order thoraga mafam sida mai tawani haiba amakak athu amam government na notice ama thopa sumgani khalle masi thopa masi ke gi remote masi hainu masi hek tawba matam sida masi ani thokna yeng yaiba supreme court gi directive si government na indraba adu government asisu hojiki lagiba tension group ani sida tension leriba aduga matam sangdana asi communal gi line da leriba si sangdahanba pamba makhana mu oyeneba except Supreme Court directive pirasu moina paikhatadi civil organization singna asina nungairoi government na khanjanabal tawam tamda masina afabagi lom nataba phattaban helakadaba masil uwe